ꯃꯌꯥꯝ ꯑꯩ ꯅꯥꯕꯗꯣ ꯐꯖꯅ ꯐꯠꯇ꯭ꯔꯤꯕꯒꯤ ꯚꯣꯀꯦꯜꯁꯦ ꯈꯤꯇꯪꯗꯤ ꯆꯦꯟꯖ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯇꯥꯕꯤꯅꯕ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯈꯥ ꯄꯥꯊꯣꯛꯆꯔꯛꯂꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯅꯥꯁꯨ ꯈꯦꯔ ꯁꯦꯝꯕ ꯂꯣꯏꯔꯒ ꯄꯨꯗꯨꯅ ꯂꯥꯛꯏ ꯔꯤꯁꯤ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯕꯅꯤ ꯂꯩꯅꯥ ꯂꯥꯛꯄ ꯈꯪꯂꯗꯨꯅ ꯃꯕꯨꯛ ꯅꯥꯕ ꯑꯃꯨꯛ ꯁꯥꯖꯤꯟꯅꯈ꯭ꯔꯦ ꯂꯤꯠꯂꯝꯕ ꯁꯔꯠꯇꯣ ꯕꯇꯟ 3 ꯁꯨꯕ ꯐꯥꯎ ꯂꯧꯊꯣꯛꯂꯒ ꯌꯥꯝ ꯋꯥꯕ ꯌꯥꯝ ꯅꯥꯔꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯂꯩꯅꯥꯁꯨ ꯎꯔꯗꯨꯅ ꯇꯞꯐꯤꯡ ꯆꯦꯟꯁꯤꯜꯂꯛꯏ ꯁꯔ ꯑꯃꯨꯛ ꯍꯧꯔꯛꯑꯕꯣ ꯁꯤ ꯍꯥꯏꯗꯨꯅ ꯔꯤꯁꯤꯒꯤ ꯄꯥꯝꯕꯣꯝꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯄꯥꯈꯠꯅ ꯍꯪꯂꯨꯏ ꯀꯩꯁꯨ ꯈꯜꯂꯨꯗꯕꯅꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯪꯕ ꯂꯦꯞꯇꯦ ꯔꯤꯁꯤ ꯀꯗꯔ ꯇꯧꯔꯒ ꯑꯩ ꯁꯤꯗꯣꯔꯦ ꯁꯤꯔꯣꯏ ꯀꯩꯁꯨ ꯑꯩ ꯁꯤꯔꯗꯤ ꯅꯪ ꯀꯛꯄꯗ꯭ꯔꯣ ꯑꯁ ꯁꯤꯔꯣꯏ ꯍꯥꯏꯔꯒ ꯔꯤꯁꯤꯗꯣ ꯑꯦꯛꯇꯤꯡ ꯍꯦꯟꯖꯤꯜꯂꯤ ꯑꯌꯥ ꯄꯨꯛ ꯅꯥꯔꯦ ꯂꯩꯅꯥꯗꯣ ꯄꯤꯔꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯄꯨꯛ ꯆꯥꯛꯄꯁꯦ ꯐꯕ꯭ꯔꯣ ꯅꯪꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯁꯦ ꯉꯁꯥꯏꯗꯒꯤ ꯂꯩꯅꯥꯁꯨ ꯇꯠꯇꯨ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯨꯏ ꯑꯗꯨꯗꯤ ꯐꯅꯕ ꯀꯩꯗꯧꯗꯣꯏꯅꯣ ꯍꯤꯗꯥꯛ ꯆꯥꯁꯦ ꯔꯤꯁꯤ ꯁꯣꯐꯥꯗꯨꯗ ꯃꯀꯣꯛ ꯉꯥꯊꯔꯒ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯩꯅꯥꯒꯤ ꯃꯃꯥꯏ ꯃꯌꯥ ꯈꯪꯅꯛ ꯅꯛꯁꯤꯜꯂꯨꯏ ꯂꯩꯅꯥꯁꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯤ ꯃꯃꯥꯏꯗꯨ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯐꯝꯂꯤꯗꯨꯗꯤ ꯃꯆꯤ ꯂꯦꯡꯗ ꯍꯟꯗꯣꯛꯈꯤ ꯔꯤꯁꯤ ꯑꯃꯨꯛꯁꯨ ꯆꯪꯁꯤꯜꯂꯒ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯆꯤꯟꯅ ꯊꯝꯂꯒ ꯇꯞꯅ ꯍꯥꯏꯔꯤ ꯂꯥꯎꯒꯅꯨ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯁꯤꯈꯛ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯂꯩꯅꯥꯕꯨꯗꯤ ꯃꯤꯠꯐꯝ ꯍꯣꯡꯗ ꯃꯨꯟꯅ ꯌꯦꯡꯂꯨꯏ ꯅꯍꯥꯟꯈꯩꯅꯤ ꯀꯤꯔꯁꯨ ꯃꯆꯤꯟ ꯈꯨꯝꯂꯒ ꯈꯠꯅꯗꯣꯏꯒꯤ ꯇꯧꯕꯅꯤ ꯉꯁꯤꯒꯤ ꯔꯤꯁꯤꯒꯤ ꯃꯇꯧꯁꯤꯗꯤ ꯃꯤꯍꯨꯟꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯈꯩ ꯆꯣꯡꯂꯛꯏ ꯀꯤꯕ ꯈꯛꯁꯨ ꯅꯠꯇꯅ ꯄꯥꯈꯠꯄꯝꯁꯨ ꯌꯥꯎꯈ꯭ꯔꯦ ꯙꯛ ꯙꯛ ꯍꯥꯏꯅ ꯆꯣꯡꯂꯤꯕ ꯂꯩꯅꯥꯒꯤ ꯃꯤꯍꯨꯜ ꯃꯈꯣꯜꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯗꯨꯅ ꯔꯤꯁꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯅꯍꯥꯟꯈꯩ ꯅꯣꯛꯄ ꯃꯤꯅꯣꯛꯀ ꯃꯥꯟꯅꯗꯦ ꯃꯒꯨꯟ ꯂꯩꯃꯟꯈ꯭ꯔꯦ ꯃꯤꯅꯣꯛꯇꯣ ꯑꯎꯕ ꯀꯅꯥꯗꯤ ꯉꯥꯎꯗꯨꯅ ꯂꯦꯛꯊꯅꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯑꯗꯨꯕꯨ ꯉꯥꯎꯍꯜꯂꯤꯡꯂꯤꯕ ꯃꯤꯁꯛꯇꯨꯅꯗꯤ ꯎꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯤꯅꯣꯛꯇꯣ ꯀꯤꯗꯨꯅ ꯃꯃꯥꯏ ꯂꯨꯛꯊꯔꯤꯉꯩ ꯂꯩꯅꯥ ꯔꯤꯁꯤꯕꯨ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯗꯕꯥꯛꯇꯨꯗ ꯄꯥꯏꯗꯨꯅ ꯐꯠ ꯏꯟꯊꯣꯛꯂꯨꯏ ꯄꯥꯏꯔꯛꯂꯤꯕ ꯈꯨꯗꯥꯡꯗꯣ ꯑꯣꯏꯅ ꯇꯥ ꯐꯥꯈ꯭ꯔꯦ ꯑꯃꯨꯛ ꯁꯔ ꯉꯥꯏꯈꯣ ꯋꯥ ꯑꯝꯇ ꯍꯥꯏꯈꯤꯒꯦ ꯑꯗꯨꯒ ꯆꯠꯂꯣ ꯀꯤꯒꯅꯣꯕ ꯑꯩ ꯕꯦꯠ ꯅꯠꯇꯦ ꯀꯩꯅꯣ ꯅꯪꯅ ꯊꯕꯛ ꯆꯠꯄꯅ ꯅꯨꯄꯥ ꯑꯃꯒ ꯆꯠꯃꯤꯟꯅꯕꯗꯣ ꯀꯅꯥꯅꯣ ꯅꯨꯄꯥꯅꯤ ꯅꯨꯄꯥꯗꯣ ꯑꯩꯅ ꯂꯥꯏꯛ ꯇꯧꯗꯦꯕ ꯃꯉꯣꯟꯗ ꯍꯦꯟꯕ ꯑꯃ ꯊꯤꯌꯨ ꯃꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯅꯤ ꯁꯔ ꯑꯗꯨꯐꯥꯎꯗꯤ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯁꯔꯒꯤ ꯃꯊꯧ ꯅꯠꯇꯦ ꯃꯥꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅꯕ ꯌꯦꯡꯁꯤꯟꯕꯤꯕꯅꯤ ꯏꯊꯟꯗ ꯆꯠꯄꯗ ꯑꯩ ꯌꯥꯝ ꯗꯦꯟꯖꯔ ꯑꯣꯏ ꯁꯔꯁꯨ ꯈꯪꯂꯝꯒꯅꯤ ꯑꯩꯕꯨ ꯏꯊꯟꯗ ꯆꯠꯂꯒ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒ ꯁꯔꯅ ꯅꯨꯡꯉꯥꯏꯔꯤꯁꯤ ꯀꯩꯅꯣ ꯁꯔꯒꯤ ꯌꯨꯝꯗ ꯑꯩ ꯂꯩ ꯃꯁꯤ ꯈꯜꯂꯨꯔꯗꯤ ꯑꯩ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤꯗꯤ ꯂꯩꯔꯣꯏ ꯐꯠꯇ꯭ꯔꯕ ꯃꯤꯁꯛꯇꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯁꯦꯡꯅ ꯈꯪꯂꯕ ꯃꯇꯝꯗ ꯑꯩ ꯑꯀꯤꯕ ꯂꯩꯇ ꯕꯕꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯗꯨꯗ ꯍꯟꯈꯤꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝ ꯇꯁꯦꯡꯅ ꯌꯥꯝ ꯀꯤ ꯆꯪꯖꯐꯝ ꯂꯧꯈꯤꯒꯦ ꯆꯪꯖꯔꯤꯕ ꯃꯐꯝꯁꯤꯁꯨ ꯑꯩ ꯋꯥꯗꯨ ꯂꯣꯏꯁꯤꯟꯕ ꯅꯪꯗꯦ ꯔꯤꯁꯤꯅ ꯊꯠꯂꯤ ꯃꯌꯥ ꯆꯤꯛꯂꯒ ꯂꯩꯅꯥꯕꯨ ꯑꯃꯨꯛ ꯐꯠ ꯆꯤꯡꯁꯤꯜꯂꯤ ꯃꯅꯥꯛꯇ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯒ ꯍꯥꯏꯔꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯏꯊꯧ ꯑꯣꯏꯔꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯏꯊꯧ ꯑꯣꯏꯔꯛꯂꯕ ꯅꯪ ꯃꯁꯤ ꯈꯪꯗꯕ꯭ꯔꯥ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯣꯏꯅ ꯅꯪꯅ ꯎꯕꯒꯤꯅꯣ ꯅꯪꯅ ꯁꯥꯎꯔꯤꯁꯦ ꯆꯪꯖꯐꯝꯗꯣ ꯁꯛ ꯎꯗꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯄꯤꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯅꯪ ꯂꯦꯡꯗꯅ ꯂꯩꯌꯨ ꯂꯩꯅꯥ ꯔꯤꯁꯤꯗ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡꯗ ꯑꯉꯛꯄ ꯑꯃꯁꯨ ꯌꯥꯎꯅ ꯌꯦꯡꯂꯛꯏ ꯃꯤꯀꯨꯞ ꯈꯔꯗꯤ ꯃꯤꯠꯆꯥꯅꯤ ꯑꯅꯤꯗꯣ ꯔꯤꯁꯤꯕꯨ ꯐꯠ ꯏꯟꯊꯣꯛꯂꯒ ꯍꯧꯒꯠꯂꯒ ꯌꯥꯝ ꯊꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯂꯩꯅꯥꯕꯨ ꯈꯥꯝꯂꯨꯗ꯭ꯔꯦ ꯏꯔꯦꯟꯖꯅ ꯐꯝꯂꯒ ꯍꯧꯖꯤꯛꯇ ꯊꯝꯂꯝꯕ ꯈꯦꯔꯗꯨꯗ ꯌꯦꯡꯉꯤ ꯋꯥꯈꯜ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯦ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯕꯥꯎꯜꯗꯣ ꯇꯞꯅ ꯂꯧꯔꯒ ꯁ꯭ꯄꯨꯟꯗꯨꯅ ꯀꯣꯠꯂꯒ ꯆꯥꯏ ꯅꯨꯃꯤꯠꯇꯨꯗꯩ ꯂꯩꯅꯥ ꯔꯤꯁꯤ ꯎꯕꯗ ꯂꯣꯠꯇꯣꯏꯗꯣ ꯇꯧꯔꯤ ꯎꯗꯕ ꯈꯔ ꯁꯥꯖꯤꯟꯅꯔꯒ ꯊꯩꯗꯨꯅ ꯆꯦꯟꯒꯅꯤ ꯃꯆꯤꯟ ꯌꯧ ꯈꯨꯝꯕꯁꯨ ꯇꯧꯔꯛꯇꯦ ꯃꯇꯧꯗꯨꯅ ꯍꯦꯟꯅ ꯂꯛꯅꯅꯤꯡꯕ ꯃꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯕ ꯑꯣꯏꯍꯜꯂꯦ ꯔꯤꯁꯤꯗꯗꯤ ꯍꯟꯗꯛ ꯔꯤꯁꯤꯗꯣ ꯌꯥꯝꯅ ꯍꯣꯡꯂꯕꯅꯤ ꯀꯔꯝꯅꯕꯨ ꯑꯁꯨꯛ ꯊꯨꯅ ꯍꯣꯡꯈꯤꯕꯅꯣ ꯃꯥ ꯃꯁꯥꯐꯥꯎ ꯈꯪꯍꯧꯗ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯑꯦꯟꯖꯦꯂꯤꯅꯥꯅ ꯕꯥꯅꯨꯗ ꯄꯥꯎ ꯂꯣꯏꯅ ꯌꯧꯈ꯭ꯔꯦ
ꯑꯁꯦꯡꯕꯅ ꯀꯔꯤꯅꯣ ꯈꯪꯍꯧꯗ꯭ꯔꯤꯉꯩ ꯔꯤꯁꯤꯒꯤ ꯑꯍꯣꯡꯕ ꯑꯃꯅ ꯂꯩꯅꯥꯒ ꯃꯔꯤ ꯂꯩꯅꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯃꯆꯤꯟꯅ ꯄꯥꯎ ꯇꯝꯂꯝꯕꯅꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯕꯥꯅꯨ ꯋꯥꯈꯜ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯈ꯭ꯔꯦ ꯆꯤꯟꯗꯤ ꯀꯥꯡꯊꯣꯛꯇ꯫ ꯏꯪ ꯇꯞꯄꯤ ꯋꯥ ꯉꯥꯡꯗꯦ ꯍꯥꯏꯅ ꯑꯩꯅ ꯍꯦꯛ ꯏꯁꯨꯒꯨꯝꯅ ꯂꯨꯅ ꯇꯧꯖꯔꯒ ꯃꯤꯅꯥꯏ ꯅꯨꯄꯤ ꯃꯥꯅꯁꯨ ꯑꯩꯒꯤ ꯁꯅꯥꯃꯛꯅꯤ ꯈꯜꯂꯤꯕ ꯏꯁꯨꯒ꯫ ꯑꯦꯟꯖꯦꯜꯗꯣ ꯀꯞꯂꯒ ꯑꯕꯣ ꯑꯩ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯏ꯫ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗꯅꯤ ꯑꯩꯕꯨ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯜꯂꯒ ꯃꯈꯣꯏ ꯑꯅꯤꯈꯛ ꯀꯥꯗ ꯋꯥꯔꯤ ꯁꯥꯕꯗꯣ꯫ ꯑꯉꯥꯡ ꯃꯤꯉꯝꯕꯤꯅꯦꯃ ꯑꯩꯁꯤ ꯀꯅꯥꯅꯣ ꯑꯕꯣ ꯍꯥꯏꯌꯨ ꯑꯩꯁꯤ ꯀꯅꯥꯅꯣ ꯕꯕꯣ꯫ ꯕꯥꯅꯨ ꯑꯦꯟꯖꯦꯂꯤꯅꯥꯕꯨ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯒ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯀꯞꯀꯅꯨꯁꯦ ꯑꯕꯣꯛ ꯂꯩꯔꯤꯁꯤꯗꯤ ꯌꯦꯡꯈꯤꯒꯦ ꯀꯌꯥꯝ ꯀꯨꯏꯅ ꯃꯥ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦꯕ꯫ ꯃꯄꯥ ꯃꯃꯥ ꯂꯩꯇ꯭ꯔꯦ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤꯅꯦ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯎꯠꯇꯨꯅ ꯌꯨꯝꯁꯤꯗ ꯊꯝꯕꯅꯤ꯫ ꯀꯥ ꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯕꯗꯤ ꯃꯥ ꯇꯥꯟꯊꯣꯛꯀꯅꯤ꯫ ꯑꯕꯣꯛꯅꯅꯦ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯃꯥ꯫ ꯑꯦꯟꯖꯦꯂꯤꯅꯥꯗꯣ ꯀꯞꯆꯕꯒꯤ ꯋꯥꯅꯤ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯄꯦꯟꯅ ꯅꯣꯛꯂꯤ ꯄꯣꯠꯅꯤ꯫ ꯃꯥꯏꯊꯣꯡꯒꯤ ꯃꯃꯤꯗꯨꯗꯤ ꯗ꯭ꯔꯃꯥꯅꯤ꯫ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯨꯁꯨ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯄꯤꯔꯥꯡ ꯅꯠꯇꯦ꯫ ꯁꯥꯁꯤꯟꯅꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯁꯤꯊꯍꯟꯈꯤꯕꯅꯤ꯫ ꯌꯨꯝ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕꯅꯤ ꯃꯆꯥꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯃꯃꯥ ꯑꯣꯏꯕꯤꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ꯫ ꯌꯦꯡꯂꯤ ꯑꯁꯨꯝ ꯀꯨꯞꯅ ꯃꯆꯥꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯣꯛꯂꯤ ꯊꯤꯗꯣꯛꯂꯤ꯫ ꯂꯩꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯤ꯫ ꯍꯥꯟꯅꯗꯒꯤ ꯑꯍꯣꯡꯕ ꯍꯥꯏꯕ ꯑꯃ ꯃꯅꯤꯂꯩꯃꯗꯗꯤ ꯂꯩꯇꯦ꯫ ꯂꯩꯅꯥ ꯈꯛ ꯅꯠꯇꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯤ꯫ ꯃꯔꯤ ꯊꯣꯛꯅꯔꯨꯕ ꯅꯠꯇ꯭ꯔꯕꯁꯨ ꯃꯅꯤꯂꯩꯃꯒꯤ ꯊꯃꯣꯏꯗ ꯂꯩꯅꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯐꯥꯎꯖꯩ꯫ ꯊꯕꯛ ꯆꯠꯂꯝꯗꯥꯏꯅꯤ ꯂꯩꯅꯥꯁꯨ ꯃꯥꯒꯤ ꯃꯊꯧꯗꯣ ꯆꯠꯅꯕ ꯊꯣꯔꯛꯂꯤ꯫ ꯅꯨꯡꯇꯤꯒꯤ ꯇꯧꯒꯨꯝ ꯆꯠꯂꯝꯗꯥꯏ ꯃꯅꯝ ꯅꯝꯍꯜꯂꯤ ꯃꯅꯤꯂꯩꯃꯗ꯫ ꯏꯔꯦꯟꯖꯅ ꯆꯠꯂꯨꯀꯣ ꯅꯅꯥꯎꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯉꯛꯀꯗꯕ꯭ꯔꯣ? ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯏꯃꯥ꯫ ꯊꯦꯡꯅꯗꯤ ꯆꯠꯀꯅꯨꯀꯣ꯫ ꯍꯣꯏ ꯍꯥꯏꯗꯅ ꯂꯩꯅꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯔꯤꯁꯤ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯌꯦꯡꯂꯤꯅꯤ ꯇꯧꯔꯤꯗꯣ ꯃꯥꯁꯨ ꯀꯨꯝꯊꯔꯛꯏ ꯄ꯭ꯔꯞ ꯄ꯭ꯔꯞ꯫ ꯏꯃꯥ ꯑꯁꯤ ꯆꯠꯂꯤꯁꯤ ꯀꯅꯥꯒ ꯆꯠꯂꯤꯅꯣ ꯈꯪꯕ꯭ꯔꯣ? ꯃꯅꯤꯂꯩꯃ ꯃꯆꯥꯒꯤ ꯃꯒꯨꯟ ꯈꯪꯂꯒ ꯂꯛꯅꯔꯛꯏ꯫ ꯂꯣꯌꯣꯡꯕ ꯍꯥꯏꯕ꯭ꯔꯣ ꯏꯕꯦꯝꯃꯒ ꯈꯪꯅꯕ ꯑꯃ ꯂꯩꯕꯅꯤ ꯃꯥꯒꯔ ꯈꯪꯗꯦꯅꯦꯍꯦ ꯀꯩꯗꯧꯔꯦ? ꯔꯤꯁꯤ ꯄꯤꯁꯨꯝꯒꯗꯨ ꯁꯨꯛꯇꯣꯛꯂꯒ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯁꯨ ꯊꯣꯛꯑꯒꯦ꯫ ꯅꯪꯕꯨ ꯅꯁꯥꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯣ? ꯌꯥꯅꯤ꯫ ꯆꯠꯅ ꯆꯠꯅ ꯈꯨꯝꯂꯝꯕꯅꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯂꯩꯅꯥ ꯒꯦꯠ ꯌꯧꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜꯗꯣ ꯀꯜꯂꯞꯅ ꯂꯥꯎꯔꯛꯏ꯫ ꯑꯣꯏ ꯉꯥꯏꯈꯣꯅ꯫ ꯂꯩꯅꯥꯁꯨ ꯇꯨꯡ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯤ ꯀꯧꯔꯛꯂꯕꯅꯤꯅ ꯂꯦꯞꯂꯒ ꯂꯩ꯫ ꯔꯤꯁꯤ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯤ ꯀꯅꯥꯒ ꯆꯠꯇꯣꯏꯅꯣ? ꯑꯣꯇꯣꯗ꯫ ꯉꯔꯥꯡꯗꯒꯤ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯀꯧꯔꯛꯇ꯭ꯔꯗꯤ ꯀꯃꯥꯏ ꯆꯪꯗꯣꯏꯕ? ꯄꯥꯈꯣꯟ ꯁꯤꯔꯝꯗꯥꯏ ꯆꯩꯔꯝꯗꯥꯏꯗ ꯀꯧꯔꯛꯎ ꯑꯗꯨꯝ ꯂꯥꯛꯆꯒꯦ꯫ ꯔꯤꯁꯤ ꯅꯣꯛꯅꯤꯡꯂꯩ ꯍꯟꯗꯛꯇꯤ ꯅꯣꯛꯅꯤꯡꯕꯗꯣ ꯈꯥꯡꯖꯤꯜꯂꯒ ꯁꯥꯎꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯃꯤꯕꯨ ꯉꯥꯎꯕ ꯌꯥꯕ ꯊꯕꯛ ꯇꯧꯔꯝꯂꯒ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯕ꯭ꯔꯣ? ꯗꯟꯗꯤ ꯄꯤꯅꯤ꯫ ꯑꯩꯅ ꯀꯩ ꯇꯧꯔꯝꯒꯦ? ꯈꯦꯔꯗ ꯅꯨꯡꯁꯤ ꯄꯣꯠꯁꯟ ꯇꯧꯁꯤꯜꯂꯝꯃꯤꯗꯨꯗꯤ꯫ ꯑꯁ ꯍꯥꯏꯗꯤ ꯀꯩꯅꯣ? ꯁꯥꯔ ꯇꯥꯅꯤꯡꯗꯤ꯫ ꯀꯩꯑꯕ ꯁꯥꯔ ꯍꯥꯏꯕ? ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯒꯦ꯫ ꯑꯩꯒ ꯆꯠꯁꯦ ꯅꯪ ꯅꯨꯄꯥꯒ ꯆꯠꯇꯣꯏꯔꯣ? ꯍꯣꯏ ꯅꯨꯄꯥꯅ ꯉꯥꯏꯔꯛꯑꯦ꯫ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯔꯤꯁꯤ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯊꯦꯡꯖꯤꯟꯅꯈ꯭ꯔꯦ꯫ ꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯂꯣꯌꯨꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯤ ꯂꯩꯕ ꯎꯗꯦ꯫ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯂꯩꯅꯥꯒꯤ ꯅꯥꯛꯇ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯥꯏꯕ ꯏꯟꯃꯟꯗꯅ ꯑꯩꯗꯤ ꯆꯩꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯒ ꯀꯩ ꯑꯃꯨꯛ ꯏꯟꯗ꯭ꯔꯒꯦ ꯁꯥꯔ? ꯌꯨ ꯅꯤꯠ ꯑꯦ ꯕꯤꯇꯔ ꯒꯥꯏ꯫ ꯂꯩꯅꯥꯗꯣ ꯄꯩꯇꯛ ꯌꯦꯡꯂꯒ ꯏꯁ ꯕꯤꯇꯔ ꯗꯦꯟ ꯍꯨ? ꯏꯪꯂꯤꯁꯀ ꯂꯣꯟꯁꯤꯜꯂꯤ ꯂꯩꯅꯥꯁꯨ꯫ ꯔꯤꯁꯤ ꯅꯣꯛꯅꯤꯡꯂꯛꯏ ꯅꯣꯛꯅ ꯅꯣꯛꯅ ꯈꯨꯝꯃꯤ꯫ ꯂꯣꯌꯨꯝꯕ ꯕꯦꯇꯔ ꯗꯦꯟ ꯂꯣꯌꯨꯝꯕ ꯑꯩꯒꯨꯝꯕ ꯊꯤꯌꯨ꯫ ꯂꯩꯅꯥ ꯁꯨꯛꯇꯣꯛꯂꯒ ꯑꯣꯔꯦ꯫ ꯁꯤꯔꯤꯌꯁꯂꯤ ꯈꯜꯂꯣ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯜꯂꯣ꯫ ꯂꯩꯅꯥꯗꯣ ꯁꯥꯎꯔꯞꯅ ꯑꯃꯨꯛ ꯁꯥꯔ ꯅꯪ ꯂꯩꯍꯧꯔꯣ ꯁꯥꯔ ꯆꯣꯏꯔꯣꯟꯗꯣ ꯃꯇꯥꯡ ꯆꯥꯗꯦ꯫ ꯁꯤ ꯍꯥꯏꯔꯒ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯒꯦꯠꯇꯣ ꯍꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯤꯁꯤꯗꯣ ꯃꯊꯟꯗ ꯍꯥꯏꯖꯩ ꯁꯥꯔ ꯑꯩꯁꯦ ꯁꯥꯔ ꯀꯧꯔꯒꯅ ꯍꯦꯟꯅ ꯅꯨꯡꯁꯤ꯫ ꯁꯥꯔ ꯀꯧꯕꯒꯤꯁꯨ ꯗꯟꯗꯤ ꯄꯤꯅꯤ ꯅꯨꯡꯁꯤ ꯗꯟꯗꯤ꯫
ꯀꯥ ꯑꯗꯨꯗ ꯂꯩꯇꯦꯡꯒꯤ ꯊꯝꯂꯤꯕ ꯄꯣꯠ ꯆꯩꯗꯣ ꯊꯨꯒꯥꯏꯕꯒꯤ ꯂꯪꯈꯥꯏꯕꯒꯤ ꯃꯈꯣꯜꯅ ꯏꯃꯨꯡꯗꯣ ꯅꯤꯜꯂꯤ꯫ ꯔꯨꯝꯗꯨꯒꯤ ꯊꯣꯡꯗꯣ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯒ ꯀꯧꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯦꯟꯖꯦꯂꯤꯅꯥꯕꯨ "ꯑꯦꯟꯖꯦꯜ, ꯇꯥꯕ꯭ꯔꯣ? ꯁꯦ, ꯊꯣꯡꯁꯦ ꯍꯥꯡꯉꯣ!" ꯀꯧꯔꯤꯗꯣ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ, ꯀꯞꯇꯨꯅ ꯂꯥꯎꯗꯨꯅ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯕꯒꯤ ꯂꯦꯞꯇꯦ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡꯗꯣ ꯅꯝꯈꯥꯏꯔꯒ ꯆꯪꯂꯛꯏ ꯃꯕꯨꯡꯒ ꯃꯅꯝꯃꯒ ꯑꯅꯤꯗꯣ꯫ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯄꯥꯈꯠꯅ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯦ꯫ ꯃꯅꯝꯃꯅ ꯀꯣꯟꯁꯤꯜꯂꯒ ꯍꯪꯉꯤ, "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯦ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯅꯝꯃꯗ ꯍꯥꯏꯌꯣꯕ, ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ? ꯅꯈꯨꯠꯀꯁꯦ ꯂꯣꯏꯅ ꯁꯣꯛꯑꯦ ꯇꯧꯔꯤꯁꯦ." ꯑꯦꯟꯖꯦꯂꯤꯅꯥ ꯃꯕꯨꯡꯁꯨ ꯆꯪꯁꯤꯜꯂꯒ ꯍꯪꯉꯤ, "ꯏꯆꯟꯕꯨ ꯀꯩꯗꯧꯔꯒꯦ?" ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯦ ꯃꯥꯅ꯫ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯃꯣꯏ꯫ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯃꯣꯏ." ꯃꯅꯝꯃꯅ, "ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯀꯅꯥꯅ ꯀꯩꯗꯧꯔꯒꯦꯕ?" ꯔꯤꯁꯤꯅ ꯇꯧꯕ ꯂꯩꯅꯥꯒꯤ ꯃꯔꯝ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯧꯕꯅ ꯈꯖꯤꯛꯇꯪ, ꯍꯥꯏꯕꯗ ꯇꯧꯗꯕ ꯀꯌꯥꯁꯨ ꯋꯥꯈꯜꯗ ꯍꯦꯟꯖꯤꯟꯅ ꯈꯟꯗꯨꯅ ꯇꯝꯈ꯭ꯔꯦ ꯃꯕꯨꯡ ꯃꯅꯝ ꯑꯅꯤꯗꯁꯨ꯫ ꯃꯕꯨꯡꯗꯣ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯇꯞꯅ ꯏꯪꯊꯔꯒ, "ꯏꯕꯦꯝꯃ, ꯋꯥꯗꯣ ꯌꯥꯝ ꯂꯨꯏ꯫ ꯍꯧꯖꯤꯛ ꯕꯕꯥ ꯑꯃꯗꯤ ꯑꯪꯀꯜ ꯒꯣꯕꯤꯟꯗꯥꯁ ꯃꯐꯝ ꯈꯪꯗ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯒ ꯌꯥꯅꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯅꯤ꯫ ꯕꯕꯥꯅ ꯀꯔꯝꯅ ꯑꯗꯨꯛ ꯐꯠꯇꯕ ꯊꯕꯛꯇꯣ ꯇꯧꯔꯝꯕꯅꯣ ꯑꯩꯁꯨ ꯈꯪꯗꯦ꯫ ꯁꯤꯕ ꯆꯪꯕ ꯃꯐꯝ ꯈꯪꯗ꯭ꯔꯤꯁꯤꯅꯤ." ꯑꯦꯟꯖꯦꯂꯤꯅꯥꯗꯤ ꯈꯪꯕꯅꯤ ꯃꯄꯥꯒꯤ ꯊꯕꯛ, ꯑꯗꯨꯕꯨ ꯍꯩꯁꯤꯡꯅ ꯂꯣꯠꯈ꯭ꯔꯦ꯫ ꯃꯄꯥꯒ ꯃꯥꯟꯅꯔꯒ ꯃꯔꯛ ꯑꯃ ꯊꯕꯛ ꯇꯧꯔꯝꯂꯕꯅꯤ, ꯃꯗꯨ ꯀꯅꯥꯝꯇꯅ ꯈꯪꯗꯦ꯫ ꯔꯤꯁꯤ ꯈꯛꯇꯅ ꯆꯤꯡꯅꯕꯅꯤ꯫ ꯃꯕꯨꯡꯅ ꯋꯥꯗꯨ ꯄꯜꯂꯛꯄꯗ ꯇꯨꯃꯤꯟꯅ ꯂꯩ, ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯕꯨꯡꯅ, "ꯕꯕꯥꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯥꯒꯤ ꯊꯕꯛꯇꯣ ꯃꯥꯕꯨ ꯀꯜꯂꯨꯕ ꯑꯩ ꯉꯝꯃꯣꯏ꯫ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯩꯅ ꯌꯦꯡꯁꯤꯜꯂꯅꯤ꯫ ꯅꯪꯁꯨ ꯋꯥꯈꯜ ꯈꯔ ꯇꯥꯎ꯫ ꯔꯤꯁꯤꯗ ꯋꯥ ꯉꯥꯡꯕ ꯑꯩꯗꯤ ꯉꯝꯃꯣꯏ꯫ ꯊꯧꯗꯣꯛꯇꯣ ꯅꯤꯡꯁꯤꯡꯗꯕꯅ ꯐꯅꯤ." ꯃꯅꯝꯃꯅ, "ꯀꯩꯅꯣ ꯇꯥꯃꯣꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯆꯟꯁꯤꯒꯤ ꯏꯖꯠꯇꯤ ꯃꯥꯡꯍꯜꯂꯁꯦ ꯍꯥꯏꯕ꯭ꯔꯣ? ꯆꯍꯤ ꯑꯃ ꯍꯦꯜꯂꯕꯅꯤ, ꯆꯦꯜꯂꯨꯔꯕꯅꯤ ꯏꯆꯟꯁꯦ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯋꯥ ꯑꯁꯨ ꯑꯝꯇ ꯇꯥꯗꯦ ꯃꯣꯏꯅ꯫ ꯉꯝꯃꯤꯅꯤ ꯍꯥꯏꯗꯅ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯃꯣꯏꯅ ꯋꯥ ꯑꯝꯇ ꯍꯥꯏꯗꯅ ꯂꯩꯔꯛꯂꯤꯁꯦ? ꯅꯥꯀꯟꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛꯇꯨꯅ ꯂꯥꯞꯅ ꯊꯝꯈ꯭ꯔꯣ꯫ ꯏꯆꯟꯁꯦ ꯆꯦꯜꯂꯨꯔꯕꯤꯅꯤ꯫ ꯃꯤꯡꯊꯣꯜ ꯑꯃꯗꯤ ꯂꯩꯔꯤꯗꯅ." "ꯇꯥꯅꯤꯡꯗꯦꯀꯣ ꯃꯅꯝꯃ, ꯑꯩ ꯀꯩꯁꯨ ꯈꯪꯉꯝꯃꯣꯏꯅ ꯈꯟꯕ꯭ꯔꯣ? ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯐꯝꯗꯣ ꯑꯩꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ꯫ ꯏꯆꯟꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯩ ꯆꯤꯟ ꯀꯥꯡꯗ꯭ꯔꯕꯅꯤ꯫ ꯑꯆꯨꯝꯕꯁꯦ ꯂꯣꯠꯂꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ." ꯑꯦꯟꯖꯦꯂꯤꯅꯥꯅ, "ꯇꯥꯃꯣ, ꯀꯩꯅꯣ ꯇꯥꯃꯣꯅ ꯍꯥꯏꯅꯤꯡꯉꯤꯁꯦ? ꯑꯩꯁꯦ ꯀꯅꯥꯅꯣ? ꯇꯥꯃꯣꯅ ꯐꯥꯎ ꯑꯩꯒꯤ ꯀꯩꯁꯨ ꯈꯟꯕꯤꯗꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯅꯪꯕꯨ ꯔꯤꯁꯤꯒ ꯄꯨꯟꯕ꯭ꯔꯣ? ꯌꯥꯏꯁꯅꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯥ? ꯀꯔꯝꯅ ꯑꯗꯨꯛ ꯊꯤꯅ ꯔꯤꯁꯤꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯅꯣ? ꯋꯥꯍꯪ ꯃꯌꯥꯝ ꯊꯣꯛꯂꯛꯇ꯭ꯔꯣ? ꯅꯪꯅ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯕ? ꯌꯥꯏꯁꯅꯥ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎꯁꯨ ꯉꯁꯤꯐꯥꯎ ꯀꯅꯥꯝꯇꯅ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯄꯤꯛꯄ ꯍꯧꯅꯗꯦ꯫ ꯂꯨꯍꯣꯡꯗꯣꯔꯦ ꯈꯪꯂꯕ ꯅꯃꯥꯟꯅꯕꯒꯤ ꯕꯣꯔ ꯑꯣꯏꯗꯣꯔꯤꯕꯗꯨꯗ ꯅꯪꯅ ꯑꯗꯨꯛ ꯄꯤꯛꯄ ꯋꯥꯈꯜ ꯈꯜꯂꯤꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ?" ꯑꯦꯟꯖꯦꯂꯤꯅꯥꯅ, "ꯇꯥꯃꯣ, ꯊꯧꯗꯣꯛꯇꯣ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯁꯤꯔꯣ? ꯍꯥꯏꯗ꯭ꯔꯁꯨ ꯃꯁꯥꯅ ꯇꯥꯔꯦ꯫ ꯃꯌꯥꯝꯅ ꯈꯪꯗ꯭ꯔꯁꯨ ꯑꯩꯅꯗꯤ ꯈꯪꯉꯤ꯫ ꯏꯆꯟꯅꯤ, ꯅꯪꯒꯤꯗꯃꯛ ꯑꯩ ꯋꯥ ꯂꯣꯠꯂꯕꯅꯤ." ꯑꯦꯟꯖꯦꯂꯤꯅꯥ ꯄꯦꯟꯗꯅ ꯌꯦꯡꯉꯤ ꯃꯕꯨꯡꯗ꯫ "ꯌꯥꯏꯁꯅꯥꯒꯤ ꯕꯕꯥꯒꯤ ꯃꯤꯁꯤ ꯀꯅꯥꯅꯅꯣ? ꯍꯧꯖꯤꯛ ꯈꯪꯕ ꯉꯝꯗꯦ꯫ ꯌꯥꯏꯁꯅꯥꯒꯤ ꯃꯔꯝꯗ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ꯫ ꯃꯥꯒꯤ ꯋꯥ ꯑꯩꯒꯁꯨ ꯃꯔꯤ ꯂꯩꯅꯗꯦ꯫ ꯃꯄꯥ ꯍꯜꯂꯝꯂꯒ ꯃꯥ ꯂꯣꯠꯈꯤꯕꯅꯤ." ꯃꯕꯨꯡꯅ ꯌꯥꯅꯤꯡꯗꯦ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯣ꯫ "ꯏꯔꯥꯡ ꯁꯥꯒꯠꯀꯅꯨ꯫ ꯃꯤꯒꯤ ꯑꯄꯥꯝꯕꯗ ꯌꯦꯡꯁꯤꯟꯒꯅꯨ꯫ ꯅꯪꯅ ꯅꯛꯁꯤꯠꯅꯕ ꯍꯣꯠꯅꯔꯤꯈꯩ ꯅꯪꯒꯤ ꯃꯥꯡꯖꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯅꯪꯅ ꯄ꯭ꯂꯥꯟ ꯁꯤꯟꯕ ꯍꯩꯕꯒꯨꯝ ꯔꯤꯁꯤꯁꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯋꯥ ꯉꯥꯡꯗꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥ ꯉꯥꯡꯁꯤꯟꯒꯅꯨ꯫ ꯍꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯃꯥꯅ ꯑꯣꯟꯁꯤꯜꯂꯛꯂꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯔꯤꯁꯤꯅ ꯇꯨꯃꯤꯟ ꯂꯩꯔꯤꯉꯩ ꯅꯪ ꯑꯐꯕ ꯑꯣꯏꯅꯤ." ꯃꯕꯨꯡꯗꯣ ꯑꯦꯟꯖꯦꯂꯤꯅꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯦꯝꯖꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯂꯝꯃꯤ ꯍꯥꯏꯗꯅ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯃꯕꯨꯡ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯐ꯭ꯂꯣꯔꯗ ꯇꯥꯔꯤꯕ ꯒ꯭ꯂꯥꯁ ꯃꯆꯦꯠ ꯑꯀꯥꯏꯕꯗꯣ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯨꯏ꯫ ꯌꯥꯠꯂꯦ ꯃꯈꯨꯠꯇꯣ ꯏ ꯊꯣꯔꯛꯏ꯫ "ꯍꯩꯃꯥ, ꯏ ꯊꯣꯛꯑꯦ ꯃꯤ ꯅꯪꯕꯣ, ꯇꯣꯛꯑꯣ ꯃꯤ꯫ ꯂꯥꯛꯑꯣ ꯍꯤꯗꯥꯛ ꯍꯥꯞꯄꯨꯁꯤꯁꯦ꯫ ꯏꯅꯝꯃ ꯂꯩꯔꯤꯁꯤꯗꯤ ꯏꯪꯅ ꯈꯟꯅꯁꯤ." ꯊꯦꯝꯗꯨꯅ ꯀꯥꯗꯨꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯣꯏꯕꯗ ꯆꯩꯗꯕꯅꯤ, ꯑꯁꯣꯏꯕꯗ ꯊꯧꯅꯥ ꯍꯥꯞꯄꯅꯤ꯫ ꯅꯨꯡꯁꯤꯔꯤꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯍꯥꯏꯕꯗ ꯏꯜꯂꯒ ꯂꯋꯥꯡꯍꯟꯕꯅꯤ꯫ ꯃꯄꯥ ꯊꯤꯕ ꯈꯪꯗꯕꯒꯤ ꯊꯣꯏꯅ ꯅꯥꯆꯨꯡꯗꯦ꯫ ꯃꯔꯝꯗꯤ ꯈꯪꯉꯤ ꯃꯄꯥ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ꯫ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯕ ꯄꯥꯎꯁꯨ ꯂꯣꯏꯅ ꯐꯪꯉꯤ ꯑꯦꯟꯖꯦꯂꯤꯅꯥ꯫ ꯍꯦꯛ ꯄꯣꯛꯃꯤꯟꯅꯔꯤꯕ ꯃꯕꯨꯡꯗ ꯐꯥꯎ ꯃꯄꯥꯒꯤ ꯄꯥꯎ ꯍꯥꯏꯗꯕ ꯉꯝꯃꯤ꯫
ꯄꯨꯡꯁꯨ ꯑꯅꯤ ꯇꯥꯁꯤꯜꯂꯛꯂꯦ ꯂꯩꯅꯥ ꯍꯜꯂꯒꯦ ꯍꯥꯏꯅ ꯁ꯭ꯇꯣꯔꯗꯒꯤ ꯊꯣꯔꯛꯏ ꯍꯦꯛ ꯊꯣꯔꯛꯄꯒ ꯔꯤꯌꯥꯅꯥꯒ ꯒ꯭ꯔꯦꯁꯤꯒ ꯕꯦꯁꯄꯥ ꯑꯃꯗ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏ ꯃꯅꯥꯛ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯂꯥꯎꯔꯛꯏ ꯀꯧꯔꯒ ꯂꯩꯅꯥꯅꯦ ꯂꯩꯅꯥ ꯕ꯭ꯔꯦꯛꯇꯣ ꯈꯪꯐꯥ ꯐꯥꯗꯨꯅ ꯒꯤꯠ ꯍꯦꯛꯇ ꯈꯥꯝꯃꯤ ꯒ꯭ꯔꯦꯁꯤꯗꯣ ꯍꯥꯟꯅ ꯍꯦꯛꯇ ꯀꯨꯝꯊꯈꯤ ꯔꯤꯌꯥꯅꯥꯁꯨ ꯉꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦ ꯃꯥ ꯁꯣꯛꯇꯅꯕ ꯍꯥꯏꯅ ꯐꯟ ꯆꯣꯡꯊꯈ꯭ꯔꯦ ꯒꯥꯔꯤꯗꯨ ꯇꯨꯁꯤꯜꯂꯤ ꯑꯍꯨꯝꯗꯣ ꯑꯃꯅ ꯑꯃꯗ ꯂꯣꯏꯅ ꯌꯦꯡꯅꯩ ꯒ꯭ꯔꯦꯁꯤꯗꯣ ꯃꯔꯩ ꯆꯤꯛꯂꯒ ꯑꯩꯅ ꯊꯧꯔꯛꯄꯅꯤ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦ ꯔꯤꯌꯥꯅꯥꯅ ꯒ꯭ꯔꯦꯁꯤ ꯏꯕꯦꯝꯃ ꯅꯪꯁꯨ ꯖꯨꯒꯣꯠ ꯌꯥꯝ ꯆꯥꯗꯦꯀꯣ ꯍꯥꯏꯅ ꯍꯥꯏꯅ ꯇꯨꯔꯤꯕ ꯒꯥꯔꯤꯁꯤꯡꯗꯨ ꯍꯧꯒꯠꯂꯤ ꯆꯪꯁꯤꯜꯂꯒ ꯂꯩꯅꯥꯅ ꯅꯣꯏꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ ꯒ꯭ꯔꯦꯁꯤꯅ ꯍꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯅ ꯃꯥꯡꯈ꯭ꯔꯤꯁꯦ ꯀꯥꯏꯗ ꯂꯩꯔꯤꯅꯣꯕ ꯀꯣꯂꯦꯖꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯣꯏꯌꯨꯝꯗꯁꯨ ꯆꯠꯂꯨꯏ ꯂꯩꯇꯦ ꯐꯣꯟ ꯅꯝꯕꯔ ꯁꯤꯜꯂꯕꯣ ꯑꯣꯞꯅ ꯍꯥꯏꯌꯦ ꯑꯃꯨꯛꯁꯨ ꯂꯩꯍꯧꯗꯦ ꯀꯥꯏꯗ ꯂꯩꯔꯤꯅꯣꯕ ꯅꯪ ꯔꯤꯌꯥꯅꯥꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯏꯕꯥꯅꯤꯅ ꯅꯣꯏꯗ ꯂꯥꯛꯑꯝꯕ ꯇꯥꯃꯣ ꯂꯣꯏꯌꯨꯝꯕꯗ ꯂꯨꯍꯣꯡꯉꯕꯣ ꯅꯪ ꯒ꯭ꯔꯦꯁꯤꯅ ꯑꯦ ꯄꯥꯎ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯂꯨꯍꯣꯡꯉꯕꯣ ꯍꯥꯏꯁꯦ ꯍꯥ ꯂꯩꯅꯥ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤ ꯍꯥꯏꯅꯤꯡꯕ ꯐꯥꯎꯗꯦ ꯃꯥ ꯀꯔꯤ ꯇꯧꯔꯤꯁꯨ ꯈꯪꯍꯟꯅꯤꯡꯗꯦ ꯒ꯭ꯔꯦꯁꯤꯅ ꯂꯩꯅꯥ ꯀꯩꯗꯧꯔꯒꯦ ꯅꯪ ꯂꯩꯅꯥꯅ ꯍꯥꯏꯅꯤꯡꯗꯦ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯔꯒ ꯅꯣꯏꯅꯁꯨ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈꯤꯕ ꯌꯥꯏ ꯑꯩ ꯍꯤꯡꯂꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯈꯛ ꯈꯪꯂꯣ ꯑꯇꯩꯗꯤ ꯍꯪꯂꯅꯨ ꯀꯗꯥꯏꯗ ꯂꯩꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯪꯂꯅꯨ ꯔꯤꯌꯥꯅꯥꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯏꯕꯥꯅꯤꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯗꯁꯨ ꯅꯪ ꯋꯥ ꯂꯣꯠꯂꯒꯦ ꯍꯥꯏꯔꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯅ ꯑꯩꯈꯣꯏꯒ ꯂꯥꯞꯅꯅ ꯂꯩꯔꯤꯁꯦ ꯑꯦꯛꯖꯥꯝ ꯑꯔꯣꯏꯕꯗꯨꯁꯨ ꯅꯪ ꯊꯥꯈꯤꯗꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣꯕ ꯂꯩꯅꯥꯗꯣ ꯅꯤꯡꯁꯤꯡꯂꯒ ꯀꯞꯅꯤꯡꯕ ꯐꯥꯎꯍꯜꯂꯤ ꯍꯥꯏꯔꯛꯏ ꯇꯞꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯍꯧꯗꯦ ꯌꯨꯝꯗꯨ ꯈꯛꯅꯤ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯑꯋꯥꯕꯅ ꯍꯦꯟꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯍꯤꯡꯅꯤꯡꯕ ꯐꯥꯎꯍꯟꯗꯦ ꯒ꯭ꯔꯦꯁꯤ ꯔꯤꯌꯥꯅꯥ ꯇꯨ ꯆꯨꯡꯉꯤ ꯄꯥꯎꯗꯣ ꯀꯩ ꯍꯥꯏꯕ ꯑꯕꯣꯛꯄꯣ ꯊꯣꯛꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯑꯅꯤꯗ ꯆꯤꯊꯕ ꯂꯩꯇ ꯇꯝꯖꯩ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯁꯨ ꯍꯥꯏꯔꯤ ꯂꯣꯠꯂꯤꯕ ꯍꯥꯏꯕꯕꯨ ꯃꯄꯥ ꯃꯃꯥꯡꯒꯤ ꯋꯥꯗꯨ ꯈꯛꯅꯤ ꯕꯕꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯍꯜꯂꯅꯤ ꯑꯕꯨꯡꯉꯣꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯄꯨꯈ꯭ꯔꯒꯦ ꯃꯐꯝꯗꯨꯗ ꯇꯝꯍꯜꯂꯒꯦ ꯂꯥꯏꯔꯤꯛꯁꯨ ꯁꯤꯗꯗꯤ ꯑꯩꯒꯤ ꯏꯃꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯔꯤꯌꯥꯅꯥꯒ ꯒ꯭ꯔꯦꯁꯤꯒꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯕꯥꯅꯤꯅ ꯀꯩꯁꯨ ꯈꯪꯍꯧꯗ꯭ꯔꯕꯗꯣ ꯌꯥꯝꯅ ꯄꯦꯟꯖꯗ꯭ꯔꯦ ꯍꯤꯅ ꯄꯦꯟꯗꯕ ꯑꯃꯅ ꯂꯣꯌꯨꯝꯕꯒꯤ ꯃꯄꯥ ꯃꯃꯥꯅ ꯂꯥꯟꯅ ꯂꯧꯈꯤꯕꯗꯨꯅꯤ ꯂꯩꯅꯥ ꯃꯄꯤꯗꯣ ꯐꯠꯄ ꯇꯩꯊꯣꯛꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯃꯥꯏꯊꯣꯡ ꯅꯥꯏꯔꯦ ꯑꯗꯨ ꯐꯔꯦꯁꯦ ꯑꯩꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯦ ꯑꯩ ꯏꯁꯥꯅ ꯐꯥꯎ ꯀꯥꯎꯅꯕ ꯍꯣꯠꯅꯔꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯈꯜꯂꯒ ꯑꯩ ꯋꯥꯅꯕꯅꯤ ꯑꯕꯨꯡꯉꯣꯒꯤꯗꯃꯛ ꯑꯩ ꯍꯤꯡꯈꯤꯅꯤ ꯅꯣꯏꯕꯥꯅꯤ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯒ꯭ꯔꯦꯁꯤꯅ ꯑꯆꯥꯄꯣꯠ ꯈꯔ ꯌꯦꯡꯒꯦꯅ ꯂꯥꯛꯄꯅꯦ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯁꯤꯗ ꯑꯩ ꯁꯤꯗ ꯊꯕꯛ ꯌꯥꯎꯏ ꯔꯤꯌꯥꯅꯥꯅ ꯍꯥ ꯌꯥꯝ ꯐꯩꯅꯦ ꯒ꯭ꯔꯦꯁꯤ ꯏꯕꯥꯅꯤꯗꯤ ꯅꯨꯄꯥ ꯏꯅꯥꯛ ꯈꯨꯟꯕ ꯊꯤ ꯂꯩꯔꯦ ꯂꯨꯍꯣꯡꯊꯣꯛꯑꯒꯦꯅ ꯀꯣꯂꯦꯖꯇꯤ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕꯕꯨ ꯃꯤꯔꯦꯝꯗꯤ ꯐꯖꯅ ꯑꯣꯏꯌꯦ ꯍꯧꯖꯤꯛꯀꯥꯟ ꯑꯗꯨꯅꯅꯦ ꯅꯨꯄꯥ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯒ꯭ꯔꯦꯁꯤꯅ ꯑꯩꯗꯤ ꯃꯤꯔꯦꯝ ꯅꯠꯇꯦꯀꯣ ꯐꯦꯚꯔꯦꯠ ꯕꯨꯛ ꯑꯃ ꯀꯟꯅ ꯂꯣꯏꯅꯖꯔꯤ ꯔꯤꯌꯥꯅꯥꯅ ꯏꯁ ꯅꯪꯅꯕꯣ ꯀꯔꯤ ꯕꯨꯛ ꯐꯦꯁꯕꯨꯛ ꯂꯩꯅꯥꯗꯣ ꯅꯣꯛꯊꯣꯔꯛꯏ ꯅꯪꯁꯤꯗꯤ ꯔꯤꯌꯥꯅꯥꯅ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯑꯗꯣ ꯂꯩꯅꯥ ꯒ꯭ꯔꯦꯁꯤ ꯏꯕꯥꯅꯤ ꯅꯣꯡꯃ ꯂꯥꯛꯀꯦ ꯅꯪꯅ ꯂꯩꯔꯤ ꯌꯨꯝꯗꯣ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯂꯥꯛꯀꯦꯕ ꯒ꯭ꯔꯦꯁꯤꯅ ꯑꯩꯈꯣꯏꯗ ꯂꯩꯁꯤ ꯂꯥꯛꯑꯣ ꯅꯪ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯔꯤꯌꯥꯅꯥ ꯏꯕꯥꯅꯤꯁꯦ ꯅꯪ ꯀꯥꯎꯔꯕ꯭ꯔꯕ ꯍꯌꯦꯡꯃꯛ ꯂꯧꯕ ꯂꯥꯛꯇꯣꯏꯅꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯁꯦꯕꯀꯣ ꯑꯗꯣ ꯉꯥꯏꯈꯣ ꯌꯨꯝꯗꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯩꯇ꯭ꯔꯣ ꯂꯩꯔꯗꯤꯅꯦ ꯆꯦꯛꯁꯤꯜꯂꯨꯀꯣ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯣꯏꯅꯁꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯀꯅꯤ ꯑꯃꯨꯛ ꯒꯨꯂꯤ ꯆꯥꯕꯒ ꯑꯣꯏꯔꯝꯃꯗꯤ ꯌꯥꯔꯣꯅ ꯍꯤꯔꯣ ꯑꯣꯏꯔꯝꯃꯗꯤ ꯌꯥꯎꯕ ꯂꯩꯅꯥꯗꯣ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯃꯤꯠꯃꯥꯡꯗꯨꯗ ꯔꯤꯁꯤꯗꯣ ꯐꯟ ꯍꯦꯛꯇ ꯆꯣꯡꯊꯣꯔꯛꯏ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯇꯥꯔꯛꯏ ꯃꯊꯪ ꯃꯊꯪ ꯅꯥꯀꯣꯡꯗ ꯆꯨꯔꯣꯜꯂꯥ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯂꯥ
Taibangda hainaba wara gyan tadaba mayam ama Rishi machindagi takrabani. Rihanna aduni film da su am tawnabani adumaina copy tawrunduko miwa ngangnabi yam leirabani hozika. Gracie do pairapki yenglaga is nupa nupi koinabase copy tawba kawbre bema nang nupa ko ready ai koiba yaroi siraba nang hainingise nangone copy tawi haidoribra. Rihanna miyoibagi chini kaino hairadi kana khangba respect yaudaba thabakni hekta hairaktoini. Gracie adudi nang aside chak chaba yaroi aingone copy tawrini. Lainana as kaino khanadoiga tawrai yare to. Gracie man haise ayaningde. Lainana yare mi ado ayabongi manakta se chatoini halamagi. Rihanna nangi number piramo. Rihanna magi phone lauthoklanga pirai number iu haina number iri dudani Rishi gari do thosilakpa Laina gari makholdo taraso phone number iri hanna su yengdi. Gracie ga Rihanna ga de kanano haina yengi. Rishi kumtharakpanda Gracie mamit lauthoklanga aya ai hero ne uda kuire oima wantharage soida ai. Rihanna khatle he ya. Rina su kanano haina yenglubani Gracie ngi watta do da Rishi oirambadu da Gracie da amuk tingak yenglale. Rishi changring changsilai Laina gi nakta. Gracie do Rihanna da chirol tawi. Ai kenom tawrimi propose ka tawsiladi ai sort thingaga hazadum sikrani Rihanna. Sum changsilai mi ai kallo Rihanna ai simunga mui. Rihanna do Gracie gi khudang fatkan thoi. Irang do henmali tumina le. Rishi do Laina gi nakta leplaga kaino adong una yengide. Gracie ngakna Rihanna do maya khigatlaga tayonaba punsi mangludaba mangla oiroi paroidaba wakhal purada lan sagatpado angmalli paraini. Gracie do pairap yengi Laina mamana beni do ansilaga ai chatlage ko call toro hore. Rishi daga hanna yingamde chatkre. Rishi matungda tapli inaki. Gracie do Rishi da sound yengi makhwanga melaga aina ma ngawba mana imanabi ngawramba. How nice. Rihanna do phak ngusule. Love at first sight, break up at first meeting. Tainer kan he nangonda. Rihanna do isai nga saksilai. Bidhai tauri aina nangbu bidhai. Gracie ngaiko Laina se asinu pasigi mayum daro lairise. Rihanna maya khigatlambado chaplepi. Oh khanaba yai hais chume hozikta hainabado mayumgi machanupa pamakpagi warido. Gracie do pakhal munna khanbagi acting ga tawraga haini adudi crush fangaudraso magi angang khongbu mutak tawba rasi leibam leibanine aibu kaitan tanazabani yabirage aduga yam tun jansilaga longdaba yade so that I can see my crush every day. Rihanna wow nabung hana longnaba tawkise aina yumdaga lainingdre nangane chahi amamukta laiminazageba aduga nang amu hongoba wathi ngangna ringe Lucasna gari manungdagi makut haira kawrapado. Oi Gracie aigi nungsiba ada lei my darling ai nang haiba yarage. Lucas to makut ka mathabagta thamlaga lekthabi acting ga tawsilai gari manungdagi ni tawrakli duso. Rihanna mitnar he I drop please. Rihanna do tikhatana loksilambang store manungda changkre.